Akasvani Imphal, Thokchari Paugi Saktam. Saktam asida, INS Imphal Bharat Navy da Commission Taukiba, Manipur da COVID-19 gi JN.1 variant Thengnadri Haiba Rajya gi Haksel Bivaki Wafam, Manipur da gi Lamthagadaba Congress Dal gi Bharat Nyay Jatra Khongchat, Assam gi Alpha Amadi Sarkar gi Marakta Santi gi Chukti Sahi Taunakiba, Manipur da Christmas Kumai Amasung, Chamaga Nipan Suba Man ki Baat ki Matang da Naina Warol. Bharat Navy gi Khwaidagi Nova Stealth Missile Destroyer INS Imphal Leibak Pokpa Numita Mumbai da Haunabi Matung Inna Mathau Taunaba Bharat Navy da Sinakre Masigi Matang da Paudam Ama INS Imphal asi awang nongpok Bharat ki manungda rajya amagi konung maming thonduna saba ahanba lalgi jahasni. Jahas asi Indian Navy da chahi asigi October thada khusinakibani. Lalgi jahas asida anoba matamga chunaraba khuchukhulai sing sensor surface to air missile anti-ship missile amadi torpedo na chingba yauri. Bharat ki ningtam ihoda Manipur na laukiba thaudang amadi athauba singna kathokiba adubu ikai khumnaba utpa oina lalgi jahas asi INS Imphal haina mingthon bani. Akasvani Imphal gi paugi saktam gi damak Waikhom Chitradhani. Rajya gi Haksel Bivaki Director Dr. K.H. Sasikumar Mangang na hairi handak Bharat yauna malem gi leiba khara da nauna sandorokliba COVID-19 gi JN.1 variant asi sandokbagi chang cha da marifu taruk oiba ngami Rajya Sarkar na anauba COVID-19 gi variant asi lamdam asi da sandoroktanaba paikhatliba thorang singi matang da paudam ama Rajya Sarkar na lamdam asida COVID-19 gi anauba variant JN.1 sandoroktanaba tongan ba thorang sing laukhatli Marak asida handak inaw nauna Senapati Jilada miyoi ama COVID-19 positive oire haibagi matangda karamba makhalgi variant no haibadu khangdoknaba mapanda sample thakiba leire Rajya gi Haksel Bivaki Director Dr. Sasikumar Mangangna lamdam asida COVID-19 gi anova variant JN.1 sandokpa thengnaba leitri haina leipak pokpa numita Akasvani Imphal da phongdorakhi masi bawda chamaga kunthra umpase koi test tore masida hoyi pau COVID ama pau thengnade Maram aduna JN.1 sisu ekogi state sidadi lakh 3 hana lobi bata karisu kaide yauraga su koina lokhat kadoba section thorang ayamba lokhat laga leire Laichet asi sandorakpada thengnanaba Jackson Tharang Singh ngakna chatnabasu khanghankiba leire Akasvani Imphal gi paugi saktam gi damak Okram Umadini Congress ki Luchingba Rahul Gandhi na mathang chahi gi January 13 dagi Manipur dagi Bharat Nyay Jatra lamtharagani haina lauthokre khongchat asiga mari leinana MPCC gi President K Megachandra na yumsa kaisa numita paumi sing da hai dal asigi khongchat asibu rajya asigi miyam na sogatpiduna saruk yabiu Bharat Nyay Yatra sigi maruiba pandam di justice for democracy, justice for economy, justice for women, justice for employee, justice for different social problems that we have. Kendra Assam Sarkar amadi United Liberation Front of Assam Alphaga Irai Numita Nakal Ahungi Oiba Santi gi Chukti Sahi Taunakre Masi Bharat ki awang nongpok lamdamda tungkoina santi hanjilaknaba sarkar na lokhalakbat khongthang amagi saruk ama oina paikhatpani hiramasigi matangda paudam ama Chahi kayagi mamangdagi Kendra amadi Rajya Sarkar anina Assamda santi thamnaba hotnaba khongthangi saruk ama oina santi gi chukti asi sahi taunanaba kanna hotnaduna lakpani yanna cherol aduda Assamgi yelhongmi singi hak ngak senaba thorang yauri masiga loinana rajya asigi oina hojik Pares Paruana Luchingba Alphagi kangbu asisu santi gi wari sanabagi thorang asida saruk yaraklabadi santi gi lambi asi henna mayek sengani haibagi wafamsu miyamgi maikaidagi phongdoknarakpa lei Akasvani Imphal ki paugi saktam ki damak Devika Chingtham Manipur da Christmas kumai ningthokaba numitagi rajya asigi mafam kaya da pangthoknakhi kumai manungda carol sakpa gospel amadi bible paduna tahanba amadi Christian gi luchingba pastor na chingbana miyam da lamdam asida santi thamnaba amadi kanglup masel nungsinana bagi matangda wangangki kumai asigi matangda none dagi miyoi amana Akasvani Imphal da asumna paudam lai akhoi none district tasu pastor singna magi respective church ta apaba wa pau sandolaga akhoi celebrate tawbasi nungai na chap chana je supo page nungai pa kumai ni habasi ai adum phongdok chage
Pradhan Mantri Narendra Modi gi ngasi sandokhiba chamaga nipan suba man ki baat thauram gi matangda Manipur University gi Professor MC Arun gi naina warol tabirasi. In kumza lisingani kulumdoi gi aroiba man ki baat India gi Prime Minister Shri Narendra Modi na December 13 da Akashbani gi thong da pi kare. December tha gi aroiba numita pi khiba man ki baat asi samaga nipalak subani. Prime Minister masana panjabada masing samaga nipan haibasigi top pa magul ama leijai. India gi philosophy, theology amadi mythology da masing samaga nipan haibasi yamna maru oi. Hindu singna haksanga isorga gi marakta unit samaga nipan lei haibadagi na meditation gi tongan ba mawong samaga nipan lei haina thajanai. Asumna masing samaga nipan asi India da thoidokpa mamal amal lei. Man ki baat asi da amuk hanna pankhiba asi isa iromdom lepsebagi matang asidani. Leibak asina maromdom lepchanaba mapung phaba leibak miyama mo oinabagi maikeita leppa leitana sangsilakli. Asigumba pungning wakal asi setna thagonnaba amadi masimak lakadoriba sahi lisingani kumari dasu puthaduna satnaba wafam ama India gi Prime Minister gi man ki baat ta amuka hanna pukhalai. Mahakna pankibada flagship program singi manungda yamna maru oiriba Fit India ihau asigi matangdani ihau asida wakhalgi amadi haksangi hiram khudingmak matik sana thamnaba haiki. Wakhalgi hakselsu animak maru oi haina thamlaba matamda mapung phaba ihau asi manglomda sangsille haiga dawribani. Aduga amuksu haksang sajelgi oiba paringdasu mapung phana sathaba changi. Inkumza lisingani kulumdoida India da thogdok kayama thokare. Madugi manungda sakthok sabayaba thogdok amadi Indiana thagi leimaida Chandrayaan ahum tahanduna tha amadi suntrangi scientific nainavada khumang sauksin khiba asisu amani. Chandrayaan gi maipakwa asimak India gi scientist sing maru oina mission aduda saruk yakiba nupi scientist singi khudol amadi makhoina pungning lepna pangthokhiba mathau adu singthaba yai haina Shri Narendra Modi na amukka hanna panki. Thogdok asi malemgi mamangda Indiana lenaba yaba thogdok oibata natana masina miyoibagi suntrangi science ki lamda khumang sauksinbada Indiana piba khudol amasuni. Indiana saukthok yaba wafam singi lamda nongmagi saukhalakliba amadi mai pakpa hengalakliba sana khotnabagi lam asisu amani. Inkumza lisingani kulumdoida Indiana Asian Games amadi Asian Para Games ta chauna mai paklakhiba asi man ki baat asi da phongdokki. Ningsing bayai Indiana Asian Games ta medal samaga tariat lauki amadi Asian Para Games ta na samaga taramathoi lauki. Medal same hena lobangam lakliba haibasi Indiana sana khonabagi lamda manglomda lepal leitana changshillapagi khudamni. Lakadoriba sahi da pangtokadoriba Paris Olympic ta Indiana hena mai pakpa poraknaba apunba Indiana sanaba miyoi khudingmak sogatli amadi pongning thogatli haina phongdokki. Man ki baat asida pankiba maru oiba wafam amadi Kasi Tamil Sangam asini. Masida wafam ani senari amana India ki apunba saktam aduga atopa amana saktam adubu siasalhanaba anoba technology sizinaba. Masigi manungda artificial intelligence asisu amani. Lamdam masida sagatjaba AI sizinaduna sengbatpa Vasini F asigi mathau tabadusu panbata natana sapsana handoknaba section wasu Shri Narendra Modi na mahaki inkumza lisingani kulumdoigi aroiba man ki baat panki. Matang asida Akashbani Imphal gi ipau kangbuna puthokpa paugi saktam loijare khomjinba amasung puthokpa Thokchom Jogendrajit lijakhiba Naorem Victor.